Online Manipuri Nungthili Pau Yingbiriwa Pumnamak Puthoi Laisramna Khurumjari Ahanbada Maruiba Pau Hodong HATLAGA HINGNA CHARAMBI Nupi Court na Chahi Ani Jairak Pikre Christmas ki Khudol Oina Separate Administration PU Hairakpa Illegal Migrant Refugee Chin Kuki Jo Narco Terrorist na Manipur India ki Mathakta Landa Duna Mitay Miyam Chamthiba Mihad Massacre Chathariba Sigi Pandam ni Haribadi Manipur ke Punba Saktam Thugairaga Makhoi ki Oiba Tongan Balaibak Separate Administration P Gedabani Haibasini Illegal refugees hingna lenga ki mathakta makhoi gi apama demand fangnabani haiduna atamnana mitei miyam gi mathakta war crime chathariba simangna makhoi gi pandam phangba ngamdana bagi aranba khongthangni Manipur apikpa state oirabasu state asida tongan bagi laumi Kanglup sing amadi atei kanglup kaya puna khunda minaduna nungsi chanana hingminariba mini India ni haina singthanari balamdamni adubu refugee illegal migrants singna atamnana mitei singi mathakta war crime chathariba si wakal khantaba ngamdaba terrorism kham thengba saram chutney haibada haimanba thokloi thawong asidi malengi miyam amatana ngakpiba ngamloidaba lichutni terrorist group asina mitei miyam halaga India government da makhoi gi separate administration pigadabani haibagi demand tawriba sigi nungi oiba maram kari leibagino India lenga ki mathakta landa duna Chin Kuki Jo singi oiba thokhaiba lenga ama semna balanda ba ama chathaba oirabadi leiba asigi ngomkhai gi apun basakta ngakna ba thamliba Indian Security Force sing military amasung paramilitary force sing gi mathakta landa duna lenga amadi ngomkhai paisina ba honna bagi mahuta mitei khakta da atamna landaraga makhoi gi demand fangani khaliba si tayon na ba thawongni mara leijada ba mitei gi pikliba angang nupi yauna mitei pumna mag hatpagi thabak chatha Gadabani haina insiliba makhoi luching manatraga atai mioi sing adu mi manba mioi begili chati chendaba saram chat chenba sarak nga marak ki mioi oiramgani asigumba samarak nga marak oiba saram chat ki luching basing aduna khudom bina thinbada hui angawbagum chongsin duna chikpagi thabak chathariba sing aduna karamba makhalgi saram chat ki mioi sing no haibadu mioi bagi maramda nainarabadi akhangai scientist singna laboratory da Chayeng chathaduna masak khangdokna ba honafam thoi scientist singna experiment chathabada miyoiba khunagi marakta mi manba miyoiba gili chatti chendaba itop topa anauba finding ama puthokpa ngamgani thajai asigumba miyoy kanglup sing adudagi miyoiba khunaina cheksil haudrabadi hui angawbana chongsin duna chikpada miyoy kaya laikana bangamdana sikhibagi thogdok adugumna tholakduna miyoiba khunai leita fam khanglakta bayai Masimangna Thailand ki Prime Minister na Kuki Kanglup ase human virus ni haiduna Jackson wafam thongki balai kre Chin Kuki Jo singna mitei miyam HATLAGA India government da separate administration ki demand lagliba Christian ki mamangda khudol oina PBU haibu wafam kotuna phongdorakhiba sima wakal choiraba angaw afai singna lambi da taramba Fata hauthi sing thiduna khulaga chabagi thawonggumani maside India government na harauna khut tingthorakadaba natte loinana State engak maroina mitei miyamna su yagadaba leite haufom khangdaba makhoigi oiba chap chaba leibak state leitaba yumhong toiba Chin Kuki jogi miyoi singna koi chatpada thonglu ba mafam singbu makhoigi leibak ni haijin ba mafam adugi puari semjin sajinuna mirei bakpu maramdam onthokna ba honna bagi lichatna malemgi miyamda pirakliba chaitheng sing asi thingnaba matam chana Para tambi haudrabadi kari fibam oirakadage haibadu malemgi miyam pumnamakna fireb ama lawmina famthoi Manipur gi khunthoklan amadi mihawrol da Chin Kuki jogi oiba kanglup amata yawrakhidaba kanglup asina Manipur bu makhoi gi lamni mitei singna munkhibani haijin mangamba haibasi drug addiction oiraba mioi singni khwaidagi machin thiba amadi makhoina huranba amasung mi hatpana chingbagi crime chathaba dugi thawongni haibada illegal immigrants singna leimakhong area da khundariba naga singdagi selman ba lakpagi thabak chathare nagalof illegal immigrant amadi refugee kharana leimakhong gi akoibada khundariba naga community singi mathakta selman ba lakpa amadi mob attack chathaduna mausagi punsida chauna singna ba ma ohele haina foothill naga joint action committee FNJAC na thawong sing asibu akan mamong dayaning daba phongdorakli FNJAC na thadorok pacherol amada illegal immigrant amadi refugee kharana leimakhong area da khundariba naga community singi mathakta namduna selman ba huranba amadi mob attack kaya chathaduna lei lo leitaba mafam amaga manabaga loinana mafam asida khundariba naga miyamgi mahusagi punsida chauna akaiba pire Cherol aduna makha taraduna akaknaba group khara asina mafam asida chathokasin tawriba naga community gi miyoi singdagi namduna sel amadi potchai munba lanthum amangata thohanbada natana leimakhong chingmangda leiriba church yauna laisang singsu lut tawbagi thabak chathari asiguma thawong sing asi chathadana ba mamangda kayara khana warning tawrabasu makha tana adumuk
huran chinthi amadi ki khanganbagi thabak-sing leptana Chatharakpa asina Nagasinggi marakta ningba kaiba ohele hairi haukiba November 13 da thokiba huranbagi thodok amana mafam asida ne tadaba phibam ama ohenki maraksida leimakhong area protection committee na Nagasinggi mathakta wahi wata siznarakpadagi makhata na mafam asida tension hengalaki mamang chahi gi June 19 da illegal immigrants singna Nagagi yumai thabagi thodok laikre hairiba thodok sigi matangda ngasi phawba Sekmai police station da wakalaba su ngasi phawba achumba wail fangdana leiri illegal immigrants sing asina Naga mafam kayada makoigi chathok chasingi lambi ama oibada natana hairibo group sing asina popi thabagi thabak su chathari hairi editorial column dagi lokocharake terrorist ni haina lauthokpa chumgani khali tha 18 helaba Manipur gi lan asi kanana hobano amadi kari maramgi mitei singda atamna landari bano loinena mitei sing halaga makhoina ningsing bathoktraba matamdagi Manipur gi yalomi singna layaklaba lamdam asidagi makhoigi oiba tongama lam ama logani haibigi pandamda Landariba sing asibu ngasigi India lengakna achumba wail chathadana ngasi phawba leibadagi state asigi yalomi mitei singna pendabagi kholauna pumnin lilakpani haibasi lamdam asigi miyamna ikhang khangna dunu leiri adubu taroi khana tadraba malaba India gi prime minister ngasi phawba tha 18 helaba mikap mirau kholna thalaba state asigi yalomi singi wakat tabi daba manbagi thawong asina maram oiraga ngasigi India gi PM da state asigi tongan ba political party singna pendabagi chang nongmagi hengalakpagum tawri Nakal amarom dana state asigi lengak pariba political party maru oina BJP na center da lengak pariba BJP na luchingba NDA lengak ta kanba wafam maru oina state asida achumba wail chathana bagi thorang akaknaba matam tharaga karigumba ikoina piriba matam asi fawbadagi hendoklabadi party dagi toklaga anauba lengak semnaba thorang tawragani haiba ngamdabagi thawong asi fawba leibana maram oiraga tha 18 helaba lan nangliba state asigi yalomi singna Mathauna leitaba MLA minister sing oina urakpadagi makhoigi mayumda makhal makha kayagi khongjang changsilakpani haibasi makhoina khangna mathauna uthokpa ngasi fawba ngamdri haibada langadaba mande khali thakul farakadaroba Kuki narco terrorist singna mitei da chathaba aranba thawong maru oina mara leitaba micham miyamda landabaga loinana micham miyoi kayamuk terrorist ki thawong chathaduna otpa yaba olaga Pikliba angang yaw na miyoy taruk puso halaba Kuki terrorist sing asibu ngasigi India lengang na malemgi miyam da terrorist ni haina lauthokta na ngasi phawba leiriba asina maram oiraga ngasigi lamdam asigi gelawmi sing na India gi central lenga ki thawong asida pendabigi chang wanglakpaga loinana India gi prime minister amadi union home minister gi mitam phawba sarga lambi lamjaw da mai thabagi thawong chatharakpa yaroli asigumba oirliba fibam asibu kayam kuina state asida Chathaduna laikhigadagi haibi wahang kayamo state asigi yelongmi singna hangnaduna leiri aduga nakal amaromda Manipur gi tha kun farakadaroba lan asigi waroisin athubada purangnaba honabagi mami ita tadaba mongda la lekhangnaba Kuki jo sing asina chathariba terrorist singi thawongbu kangkhatpa manbagi mongda haukiba November gi 15 da 57 suba mountain division gi campta changkiba thabak suba miyoi amabunga sifawba hingli amadi Sedri takthokpa ngamdana army camp adugi makok thongba officer na ngasi fawba leiriba sigi maram karigino amadi Kuki singa makhoiga aronba agenda kari leibagi haibagi wahangna Manipur sin thungna hangduna leiri maram aduna haukiba oirabasu lale khangnaba Kuki jo singbu terrorist singni haina malemgi miyamda India lengangna lauthokpa chumgani khali